Governor Joy Kumarda mai pangna pangthokhiba anti-insurgency operation singi matangda paudamkhre. Security force singna irang mayoknariba Manipur state asigi tongan ba strategic location singda mai pangna chathakhiba anti-insurgency operation singi matangda Manipur gi Governor Joy Kumar Balada Ras Bhavan Imphal da marik chumna paudam sing tamkhre hari General Officer Commanding in Chief GOC Eastern Command Lieutenant General Ramchandra Tiwari ga loinana GOC Spare Corps Lieutenant General Abhijit S. Pandakar amasung Inspector General Assam Rifle South Major General Rup Singh na ngarang Ras Bhavan Imphal da Governor ga unaduna hauzik Indian Security Force sing na Manipur State ta chathariba anti-insurgency operation singi matangda marik chuma paudam sing tamki hairi Makok thongba sing aduna Governor da hauzik Northeast Region maruoina irang mayoknariba sensitive border state Manipur gi security situation sing sandongna paudamki Spare Corps gi miyeng makhada Indian Army Assam Rifles Manipur Police CRPF BSF amasung ITB sing da Manipur gi Churachandpur Bishnupur Imphal East Imphal West Kakching Jiribam Kangpokpi district singi chingnaba mafam sing da anti-insurgency operation sing chathaduna lagli Officer sing aduna Manipur da chathakhiba anti-insurgency operation sing da lalhaulup singi masing yamdaba keder sing phaba ngamkhre amadi tongan ba makhalgi kusul kulai nongmai maru grenade sing warlike store sing leptana chatharak operation sing da fagat pangamli haina Governor da paudam ki hairi Search operation da khulai kya fagat pangamkhre Manipur Police amadi Central Reserve Police Force CRPF ki apun makangbu amana ngarang Imphal West District ki Sengmai Police Station gi manung chanba Khongnang Pokpi area da chathakiba search operation da khulai pai basingna losinduna thamlamba khulai kya fagale hairi police ki power sin high operation adu da fagalaba khulai sing adudi pompi gun ani local med 51mm mortar ama high explosive hand grenade ani 303 rifle ama magazine ama live ammunition manga kapa helmet ama local med 12 bore single barrel ama fagat ki hairi fagalaba polam sing adu Sengmai police station da khusin nakre hairi Mafam anida dukan mari maina tumna chakre tongan ba mafam anida dukan mari maina chakpadagi amanga ta thokre hari pao sin hai tha sigi taraga tare ki numidang pung taraga mathoi rom tarakpa matamda Irilmung police station gi manung chanba kairak Betrada dukan ahum maina chaktuna amanga ta thoki hariba dukan adu laikai adudagi mutum Niranjan kauba miyoi amana miyoi ahum da bara sandokpani dukan ahum adugi manungda amana grocery hotel amadi yen yon bani hairi matau karamna dukan sing adu mai chaklakhibano haibagi asengba maram khangmangamdri mai chakle haibagi paw manangnak laiba miyoi singna khanglakpadagi mayam changduna mai kanaba honaki adu moinamak mai chakpa aduna lupa lakh kayagi malchang amanga ta thokre hairi amaromda Chandel district ki Gamfajo da laiba dukan ama sumaina chakre adu moinamak mai chakliba dukan adu manangnak laiba Assam Rifles ki kangbuna kan mangam hore hairi Nakalani Muknaba da nakal amagi khulai fagat panadi Muknaba si lotion mangamloi Chahi ani fazal lakadaraba Meitei Kukigi Muknaba si kaidangwai leptuna mahusagi punsi da hanjilakani haiba ngamdri Muknaba sina tampa amasung chinggi miyam awaba mayoknari awaba si muknariba Meitei Kuki na atai furup singdagi helabasu atai Manipur da lairiba furupum nama awaba mayoknari Muknaba si Kuki na Manipur gi ngamkhai thugairaga Kukiland ama semnaba gini haibasi Manipur gi miyam da natana PR lainga asinasu khanglibani aduna Muknaba si loishinduna mahusagi fibam da hanjilhange haina hotnaba si lainga kitangai fadaba thaudangni Muknari basi loishina bagi center lengak na honarak pasingi marakta Meitei Kuki na langi matamda sijinaba khulai sing thi humduna fagat pa si shu amani khulai fagat pa si da hojik chingda laiba Kuki sing dagi fagat pa budi tampak ta laiba Meitei sing dagi na heli amarom dana Muknaba si Kuki khulai paiba singna Meitei dalandarak padagini Meitei gi oina di Muknaba si mangdong na khangbana tabana khulai gi sem sahobana tabana Kuki na landarak padagi tangai fadana khulai sijinna daba yarak tabadagi security force singna sijinna khulai sing lauraga sijinna khiba ni haibasi ikhang khangnari bani aduga khulai sing asi Kuki na landarak pa matamda sijinai adubu khulai sing asibu sijinari ba sing su Kuki militant singumna koipu puduna chatpasu yadamada salfagadaba mafam singda losilaga thambaga sijinadaba yaraktaba matamda sijinabani haibasu miyamna amadi lengangna sukhangi asigumba Meitei khulngakpa singna Kuki na landarakpada sijinanaba lona thupna cheksina thamjaba khulai sing security force na koithi thiraga fagatpa si Meitei miyamna yaningde maduna Meitei nupigi luf kayana yaningdabagi kholau launaribani adubu khulai thampham thiduna fagatpadi leptri masida lagliba wahangdi Muknaba si Meitei na sijinaba khulai sing fagalaga loishinba ngamgadoribra amadi Muknaba si leptana makha adumak chatharabadi khulai kaya thiduna fagatpadagi khulai leraktrabagidi mamangi matawgum amuk security force tagi khulai laurak loidra haibasini araiba makai fagat khrabanina amuk laurakpa masana tarai madunadi khulai fagatpagi mahut Muknaba si loishinabagi kari thawrang lokhatpa yabagi haibadu khana nenaraga
ꯂꯧꯈꯠꯄꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯅꯥꯀꯜ ꯑꯅꯤ ꯃꯨꯛꯅꯕꯗ ꯅꯥꯀꯜ ꯑꯃꯅ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯥꯀꯜ ꯑꯃꯅ ꯂꯣꯟꯅ ꯊꯨꯞꯅ ꯊꯝꯖꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯅꯗꯤ ꯃꯨꯛꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ, ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯝꯕꯩꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯁꯣꯛꯄ ꯃꯐꯝ ꯈꯪꯅ ꯈꯪꯅ ꯂꯥꯌꯦꯡꯗꯕꯗꯒꯤ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯁꯥꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯇꯨꯡ ꯀꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯨꯀꯤ MLA 10ꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯦꯝꯍꯧꯔꯤꯕ MLA 50ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯐꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕ MLA 50 ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 50 ꯑꯁꯤ ꯑꯁꯦꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯀꯅꯥꯅꯣ, ꯃꯔꯩꯕꯥꯛ ꯅꯤꯡꯕꯅ ꯀꯅꯥꯅꯣ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯈꯟꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ MLAꯁꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯅ MLAꯁꯤꯡꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯂꯩꯅꯕ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯗꯕ ꯇꯧꯁꯤꯟꯅꯕ MLA ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯃꯐꯝ ꯈꯪꯅ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯃꯣꯡꯐꯝ ꯌꯧꯅꯕ ꯁꯤꯟꯖꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯗꯨꯅ ꯆꯍꯤ 2 ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯒ ꯑꯔꯦꯞꯄ ꯂꯩꯇꯅ ꯇꯝꯄꯥꯛ ꯂꯝꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯕꯨ ꯇꯛꯊꯣꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯇꯛꯊꯣꯛꯈꯤꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯗꯨ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯅꯥꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕ ꯐꯥꯎꯕ ꯑꯩ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤ꯫ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯇꯅ ꯂꯩꯈꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯊꯧꯁꯥꯗꯕ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯦ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯩꯆꯥꯛ ꯍꯦꯟꯅ ꯆꯥꯛꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯈꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯃꯨꯊꯠꯂꯒ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯀꯣꯛꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ, ꯑꯩꯈꯣꯏꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯌꯥꯝ ꯀꯟꯒꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯇꯥꯏ꯫ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯟꯗꯤꯌꯥꯅ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯟꯗꯨꯅ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯐꯝ ꯊꯣꯛꯄ ꯃꯄꯨꯡ ꯐꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯌꯦꯡꯗꯗꯨꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯒꯨꯝ ꯊꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯥꯊꯤꯔꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯒꯨꯝ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯆꯪꯁꯤꯟꯐꯝ ꯊꯣꯛꯄ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯒꯗꯕꯅꯤ꯫